Legislature laiba Union Territory amagi demand tauba matamda UPF amadi KN ona Kuki zo Miyamga Tannaramgadabani haiba yauna warep ani laukre. India lenga conduct nauna suspension of operation sugi matam sahi ama muksangdokraba Kuki National Organization KNO amadi United People's Front UPF na Kuki zo Miyamga pambagi matungina tabak pakatuna Legislature laiba Union Territory amagi saktamda separate administration pangna bahona kani haina Kuki zo Miyamna tamkre. Su group ani asina Miyamga Tannaramdana amadi Miyamgi ayaba lauramdana anouba Khongchat amata laure haina kotuna sinduna kangpokpida pangthokkiba Miyamgi mifamda phongdokre. Nakalamaromda center na sugi matam sahi ama amuk sangdorokpa asigidamakta thagaladuna Khongchat asina Kukizo singa taliba separate administration gi demand fangna bahonabagi asauba Khongchat amani haina kotuna lawi hairi. Wapamasi Ministry of Home Affairs KNO UPF amadi KZC gi maikei ahongi warisana kiba dugi matungda kotuna sinduna kangpokpida pangthokkiba Miyamgi mifam amada thamkibani. Mifam aduda maru Oina negotiated political statement for the Kukizo community in the time bound manner haiba maikei ahongi resolution aduda Pankiba adugi matangda hena mayak sengna khangminake hiramasi gi matangda kopna khannairaba matungda kotuna Miyamgi apamba khangdoklaba matungda mapung oiba warep ani lauke warep ani adudi UPF amade KNO gi leaders singna India lengaktagi legislature laiba Union Territory amagi demand tauba matamda matungda laurakadaba warep khudingma Kukizo Miyamga Tannaramgadabani loinana sahi asige mas ahomda Faizangda laiba Martyrs Cemetery da pangthokkiba takunithoi suba Remembrance Day gi thoramda laukiba Miyamgi warep nipan adubu makhatana saugatpa haiba asini warep sing asiga loinana separate administration gi demand ase non negotiable oi haiba adu Delhi amadi Imphal da khanghanabani hairi. Modi gi Khongchat PM oina lakpana te BJP manung thangtainaba lakpani ojai Sahi ani hena irang mayoknariba state asida Prime Minister Modi lakpani haiduna lamdam asida santi amasung tangdu leitab phibam puraklagani haina miyamna yamna asa torambani adubu madugi onatainabada Modi gi Manipur Khongchat asi PM oina lakpana te BJP gi manung sangtainaba lakpani haina former MLA Ojaina ngasi Congress bapanda pangthokkiba pawgi mifam amada phongdokre mahakna makhatana haikibada karigumba Modi na Prime Minister oina laklamba tarabadi lamdam asida leiriba opposition MLA sing CSO sing Miyamgi lusingba singa wari sanaduna lamdam asida santi amasu tangdu leitab phibam puraknaba wakhannaramgadabani adubu BJP manugi sangtainaba lakpana hyriba sing asi amata pangthokkidabani PM da lakhiba aduda Kuki singi oinadi makhlgi demand adu mayak sengna thamkrabasu aikhoigi oinadi PM da BJP gi MLA singna kari thamkhibagi haina phongtokki PUCL na athubada sengdokadabani India ge makok thongba Human Rights Organization ni hyriba People's Union for Civil Liberties PUCL na kanagumba khara gi thawin sin manba maongda Manipur gi issue da khuthingjilakpa laibakti bani haina Kanglei People's Confederation Capicon Manipur na phongdorakli lubas da thadorakpa cherol amana hai mi amana mi amabu ikai khumnabaga loinana lebak ki ainsu ikai khumnagadabani asumba khangana atopa migi hingbagi hak amade thawdok wathok singda khuthingjilloidabani Manipur da thokliba wathok ase state asida leiriba miyoi sing khaktana achumba khangadabani mapanda leiba mina wari taraga asengba haurakpham khangba ngamloi August school da PUCL na phongkiba report aduna Manipur da inau nauba irang ama thoklaknabagi maichuba oina thokhalagani masi organization asina atamna tauribra natragana kanagumba kharana insillaga tauribra haiba wahang ama thoklakle hiramasi matangda PUCL na aranba report phongkhibagidama athuba matamda lale haina miyamda sengdokadabani haina su cherol asina makhatana phongdorakle Nupaga nupiga manaba thakta thamba mathau tai lamdam ama mangjin thana jatke hairabadi lengakna nupa nupi animakta manaba mijeng thamba mathau tai haina Manipur gi Governor Ajay Kumar Balana phongdokre Hotel Imphal gi sangai hona pangthokpa Manipur State Commission for Women gi 18 suba Foundation Day gi thoramda mahakna wafam asi phongdokibani thoram aduda Social Welfare gi Secretary Robert Singh Khetri mayum amade Manipur State Commission for Women gi Chairperson T Tingning Form Mon sangna singbasu saruk yake Tharangi saruk ama oina sahi asigi April thadagi Manipur da State Commission for Women na pangkhatkiba thabak thoram singi matangda puthokpa short documentary miyamda uhankibaga loinana commission na puthokpa Voice of Women haina mingtonba lairiki taruk suba volume su miyamda khusinake
Turelgi imai leptana wakhalakpadagi ithai bereski gate mangaba hangdokre nok leptana tabana maram oiraga turel sing imai wakhalakpana ithai bereski gate mangaba ngarang ayung pung 10:45 rom tabadagi hangdokpa haukhre NHPC gi makhada leiriba ithai bereski gate mangaba loina ba hangdoklabasu isingi mai di makhatana hegalakpa leptri ithai bereski sing imai asi ngarang ayuk leiramba sangdagi khara leptana hegalakpana hauzik leiriba ithai bereski imai asi sea level upstream amasung downstream animakta meter 4.68 leiri ising leptana hegalakpa asina ithai damgi mathakta leiriba yumsing isau mayok lakpa yabagi fam lakpana pochai thadoknaba haure ithai wakpokpi nongmai khong amasung manak nakpa jaga singda leiriba ngayok phab kaya pathokpa yaunare ithai gi damgi makha thangba downstream gi sarukta ising imai leptana hegalakpana Manipur turen gi launamba pathokpa kaya yaunarakpadagi miyam thongnaraktuna ising thingbagi thabak kana chathari Nakalambarom da sungnu kendra gi manung sana leiriba wangu sithek amom lekaida Manipur turen gi launambal pathorakpadagi ising sensil lakhiba aduna yum kai kaya amanga da thoklam kadabadagi miyamna kanna honabadagi thingba ngamkre hairi Government Polytechnic ki mahiroi singna demand kaya taladuna khongjang jangsin kre police kamangna kre tagyal da lairiba Government Polytechnic ki mahiroi singna institution asigi waliba teaching amasung non teaching staff sing yauna tongan ma demand kaya taladuna khongjang jangsin kre amarom da mahiroi singi khongjang adu laksina mohana bada police ka sauna muna kre khongjang asiga mari leina mahiroi singna phungdokhibada haukiba sahi lising ani nipan dagi hauguna institute asigi waliba oja sing happy na ba demand taguna lakla baso ngasi phawa mari leinaba authority ke maikaidagi tasinadara leire institute asida non teaching staff ki oina su award pa kya leire teaching amasung non teaching staff ki award pa staff sing asi mention bayauna institution ki award apa kaya leire ba sing asi ki matangda garang mahiroi sing na get thingduna khongjang jangsin ke mahiroi sing na get thingduna jangsilliba khongjang aduda lamfen police ki osi lakuna hangna bahai ke adubu mahiroi singna makhoigi demand fangreba phawba gate hangloi habadagi police amasung mahiroi singi marakta sauna mukna bathokke police na nampuda gate adu hangna bahona bada mahiroi ke aso opan nangke mahiroi nupi masa amara wadharakpadagi khudakta lamfen osi gi gari da haptuna pukhe mungna ba adu da police personnel singi marakta su aso opan kya yauke Irang laksin na bahona bada police na mahiroi khara su pharaga puki loina na irang nemtharaba matungda mahiroi sing adu amuk hana thadurake mahiroi sing emake dagidi awat poja sing hapiu lairik tamjage haibani masida police na ngami haidna ka hen bathawang sing chathabasi yaningde hauzik campus manung da thokliba kaya si mahiroi sing na khang mangamdre campus manung da mapandagi sangsillaga sanai yunepham lamchat kampham oire haina penda bawafam kya phungtorake Mitopta lamyon matingkre Manipur Assam amadi Nagaland da leiba Zeme Phuruk ki lamsing mitopta yonba yaroi haina Zeme Council North East India na thadorakpa cherol amada phongdorakli cherol asina hai council asina lokhiba warek ki wangbada Zeme Phuruk ki lam mitopta yonbagi thawong sathare haiba dungdangnigai oiba pau tama fangle madung tarakpada Zeme Phuruk ki Pamagai Leraklaba lamsing mitopta yonba yaroi Phuruk asigi miyoi singda ipai pusigi lamga seduna thamgadabani Guwahati da Kongge medical students amada tamthina attack tharakibagi tawong kadem tawi haukiba tang 12 da Guwahati gi Khanapara Manipur gi Moirang mathak village gi Joseph Sarto Koba Indigenous core medical students amabu miyoi khararan tamthina attack tharakibagi tawong adu Indigenous committee singi mohot siliba Federation of Haumina akanma moong da condemn tawi loinana thaudok adu da January bisingi mathakta akanba action logadabani haina loop asina thadorak patirol aman hairi cherol asina makhata na hairi bana Manipur gi governor amasung sub secretary na losingna hiramasi gi matangda mijeng changbaga loinana Assam state government amasung Union Ministry of Home Affairs ka kusamna duna athuba mathau taba thabak sing pakat na basu taksili Soktuna laikat nariba medical student sarto afaba facility khuding maksuna leiba hospital amada khudakta transport tawba yauna layeng bada changba senpam khudimak mari leinaba authorities singe maikadigi putokadabani thaudok adu January ba singe mathakta athubada FIR loss tawduna and gi oiba action sing lakhoi kadabani Manipur gi wangmada leiriba Manipur gi indigenous mahiroi singbu mapung phaba security pigadabani Manipur gi wangmada leiduna mahiroi sing
tamliba indigenous community miyosing asoi angam thokanaba amasu asigumba tamthiba thawong tholakpa thingnabagidamakta interstate dialogue sathagadabani Assam police ke maikedige thubada thabak lakhatuna maral leiba miyoi khudingmak fanaba taksili mari leinaba state government ke maikaidagi indigenous students amasu families tingbu asoi angam yawhalloi haibagi thajabadu pigadabani Tungi asa leiriba medical mahiroi amada khut tharakpa haibasi national unity amasu justice ta akiba pibani haina lawi maramaduna masigi matangda mari leinaba singna sabsaba thabak sing lakhotkadabani haire maraksida com tribal organization valley gi maikaidagi guwahati da com medical students Joseph Sarto miyoi kharana attack torake bathadok asiga mari leina Manipur sarkar gi chief secretary da wakacheron ama pisenkhre Mahakna medical institution asigi campus da miyoi kangbu amada asami khangde haina ngangba ngamde hairubagi phujebagi thawong adu zatharamkibani victim asi housing IUC da laikanari Hiramasi ki matang da Manipur government na mijeng changuna victim asibo athubada lebak asigi khwaidi ki fabo hospital amada refer tawbuga yauna satogi layeng bada changma senpam khodimak puthokpiyo thodok asigi mari leinaba FIR lawbuga loinana masida chenari ba khudingmak logi matung ina phaduna cherak pibiyo state government na issue asi Assam government ka tanaduna Assam ta leiriba lamdam asigi citizen khudingmak asoi angam jawgona bahona biyo haibagi warosu yauri